ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯤꯡꯅ ꯐꯨꯝꯈꯤꯕ ꯑꯁꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯇꯣꯟꯗꯣꯟ ꯁꯅꯥ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯀꯣꯂꯦꯖ ꯑꯃꯗ ꯇꯝꯕ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯟꯅ 10 ꯀꯣꯂꯦꯖ ꯃꯇꯝ ꯂꯣꯏꯗꯨꯅ ꯀꯥꯎꯟꯇꯤꯟ ꯑꯃꯗ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯔꯤ ꯃꯗꯨꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯁꯨꯃꯥꯏꯅ ꯀꯥꯟꯇꯤꯟꯗ ꯈꯔ ꯄꯨꯟ ꯍꯣꯇꯦꯜꯗ ꯈꯔ ꯄꯨꯟ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯀꯗꯥꯏꯗꯅꯣꯃ ꯄꯤꯛꯅꯤꯛ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯀꯥꯁꯜ ꯍꯥꯏꯒꯗ꯭ꯔꯥ ꯐꯤꯌꯔꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯔꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯗꯤ ꯁꯤꯟꯕ ꯐꯩ ꯀꯩꯅꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯤꯄꯛꯅ ꯍꯣꯏꯅꯦ ꯄꯦꯅꯥꯂꯣꯛꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅꯣꯃ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯕ ꯐꯩꯀꯣ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯗꯥꯄꯤꯅ ꯌꯥꯏ ꯑꯗꯨ ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯆꯠꯅꯤꯡꯕ ꯂꯝꯗꯣ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯃꯗꯨ ꯐꯥꯎꯕ ꯄꯨꯕꯒꯤ ꯗꯥꯏꯇꯗꯣ ꯑꯩ ꯂꯧꯔꯒꯦ ꯃꯗꯨꯗ ꯂꯤꯂꯤꯅ ꯑꯗꯣ ꯃꯌꯥꯝ ꯑꯔꯥꯞꯄ ꯃꯐꯝꯗꯗꯤ ꯆꯠꯀꯨꯝꯁꯤꯀꯣ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2-3 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯅꯕꯁꯨ ꯇꯧꯁꯤ ꯃꯗꯨꯗ ꯂꯤꯂꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯄꯣꯂꯤꯅ ꯑꯦꯔꯥ ꯑꯗꯨ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯀꯣꯛ ꯅꯠꯇ꯭ꯔꯣ ꯑꯁꯣꯝꯅ ꯃꯌꯥꯝꯗ ꯋꯥ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯂꯥꯛꯂꯤꯕ ꯗꯦꯠ 27 ꯑꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯅꯗꯨꯅ ꯋꯥꯔꯦꯞꯅꯔꯤ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯞꯅꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯕ ꯄꯨꯛꯅꯤꯡ ꯍꯨꯕ ꯁꯤꯅꯔꯤ ꯀꯌꯥ ꯂꯩꯕꯅ ꯆꯠꯁꯤ ꯍꯥꯏꯅꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯑꯣꯏꯅ ꯇꯧꯏ ꯑꯃꯗꯤ ꯈꯨꯟ ꯌꯥꯝꯅ ꯇꯥꯗꯕ ꯌꯨꯝ 3-4ꯅ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯌꯨꯝ ꯂꯟꯅ ꯇꯥꯕ ꯂꯝ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯊꯥꯎ ꯐꯥꯎꯕ ꯐꯪꯂꯝꯗꯦ ꯑꯃꯗꯤ ꯅꯦꯠꯋꯥꯔꯛ ꯐꯦꯁꯤꯂꯤꯇꯤꯁꯨ ꯌꯥꯝꯅ ꯅꯦꯝꯃꯤ ꯐꯪꯕꯒꯤꯗꯤ ꯐꯪꯏ ꯑꯗꯨꯕꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯅꯦꯠꯋꯥꯔꯛ ꯊꯤꯔꯒ ꯇꯧꯕ ꯇꯥꯔꯝꯃꯤ ꯑꯁꯣꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯈꯣꯏ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯃꯈꯣꯏ 10ꯗꯣ ꯒꯥꯔꯤ 3ꯗ ꯆꯠꯈꯤ ꯕꯣꯂꯦꯔꯣ ꯑꯃ ꯑꯗꯨꯒ ꯚꯦꯟ 2ꯒ ꯄꯨꯟꯅ 3ꯅꯤ ꯃꯅꯤꯡ ꯊꯪꯕꯗ ꯊꯧꯔꯛꯂꯤꯕ ꯚꯦꯟ ꯑꯗꯨꯗꯤ ꯃꯤ ꯏꯇꯣꯡ ꯇꯣꯡꯗꯦ ꯃꯗꯨꯗ ꯃꯈꯣꯏꯅ ꯊꯣꯡ ꯊꯥꯛꯄꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠ ꯆꯩ ꯆꯦꯡ ꯆꯥꯛ ꯘꯤ ꯍꯋꯥꯏ ꯁꯤꯡ ꯌꯦꯟ ꯀꯣꯔꯐꯨ ꯀꯣꯔꯐꯥꯡ ꯐꯝꯅꯅꯕ ꯐꯛ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯆꯠꯀꯦ ꯅꯤꯡꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯅꯈꯤ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯅꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯐꯣꯇꯣ ꯅꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯇꯌꯥꯜꯅ ꯌꯣꯏꯃꯌꯥꯏꯗ ꯍꯪꯉꯛꯏ ꯅꯤꯄꯥ ꯅꯪꯗꯤ ꯃꯐꯝꯁꯤ ꯀꯃꯥꯏ ꯈꯪꯉꯤꯅꯣ ꯐꯖꯩ ꯋꯥꯅꯤ ꯃꯗꯨꯗ ꯌꯣꯏꯃꯌꯥꯏꯅ ꯅꯤꯄꯥ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯗꯦꯗ ꯌꯨꯇ꯭ꯌꯨꯕꯇ ꯕ꯭ꯂꯣꯒꯔ ꯑꯃꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯪꯕꯅꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯎꯠꯂꯤꯕꯗꯨꯒ ꯍꯥꯏꯔꯒꯗꯤ ꯃꯤꯠꯅ ꯎꯕꯁꯤꯅ ꯍꯦꯟꯅ ꯐꯖ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯝꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯟꯁꯤꯀꯣ ꯃꯗꯨꯗ ꯇꯌꯥꯟꯅ ꯀꯩꯒꯤꯅꯣꯅꯦ ꯅꯤꯄꯥ ꯌꯣꯏꯃꯌꯥꯏꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯨꯄꯤꯁꯤꯡ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯗ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯑꯣꯀꯦ ꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯛꯏ ꯑꯗꯨꯕꯨ ꯌꯣꯏꯃꯌꯥꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯣꯠꯁꯤꯟꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯒꯤ ꯅꯨꯡꯂꯛꯇ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯧꯊꯗꯨꯅ ꯊꯣꯡ ꯊꯥꯛꯅꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤꯁꯤꯡꯁꯨ ꯂꯥꯛꯂꯝꯕꯒꯤ ꯊꯣꯡ ꯊꯥꯛꯂꯝꯕꯒꯤ ꯃꯐꯝ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃꯁꯨ ꯆꯩꯈꯥꯏꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯃꯌꯥꯝꯗꯨ ꯕꯝꯀꯤꯝꯅ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯈꯨꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯂꯦꯝꯁꯦ ꯕꯝꯀꯤꯝ ꯍꯣꯏꯒꯨꯝꯕ ꯉꯥꯛꯇ ꯂꯩꯔꯕꯗꯤ ꯁꯤꯠ ꯅꯥꯟꯒꯗꯧꯕ ꯃꯥꯜꯂꯤꯀꯣ ꯃꯗꯨꯗ ꯕꯝꯀꯤꯝꯅ ꯁꯤꯠ ꯅꯥꯟꯒꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯁꯤꯠ ꯅꯥꯟꯒꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯗꯨꯗ ꯃꯌꯥꯝꯅ ꯆꯨꯝꯃꯤ ꯍꯥꯏꯒꯗꯕꯅꯤ ꯁꯤꯠ ꯅꯥꯟꯒꯗꯕꯅꯤꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯋꯥꯍꯟꯅꯣꯛꯏ ꯃꯗꯨꯗ ꯇꯌꯥꯜꯅ ꯃꯈꯥꯕꯨꯗꯤ ꯁꯤꯠ ꯅꯥꯜꯂꯤ ꯍꯥꯏꯕꯨ ꯑꯇꯤꯌꯥ ꯃꯊꯛꯇꯤ ꯕꯝꯀꯤꯝꯅ ꯊꯥꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯆꯦꯔꯪ ꯑꯪꯀꯜ ꯆꯤꯞ ꯃꯀꯨꯒꯤ ꯃꯩꯈꯨ ꯃꯁꯤ ꯃꯌꯥꯝꯗꯨꯅ ꯃꯣꯠꯁꯤꯜꯂꯤ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯗꯕ ꯐꯩ ꯃꯗꯨꯗ ꯕꯝꯀꯤꯝꯅ ꯑꯅꯤꯃꯛ ꯃꯨꯠꯀꯗꯧ ꯁꯔꯨꯛ ꯑꯃꯗꯤ ꯁꯦꯡꯂꯝꯕ ꯐꯩꯅ ꯐꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ
ꯂꯦꯞ ꯂꯦꯞꯇꯨꯅ ꯐꯣꯇꯣ ꯀꯥꯞꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯅ ꯃꯈꯣꯏ ꯈꯔꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯡ ꯊꯥꯛꯂꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯖꯤꯟꯈꯤꯕꯅ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯍꯦꯜꯂꯛꯄꯗ ꯃꯈꯣꯏ ꯆꯥꯕ ꯊꯛꯄ ꯇꯧꯈꯤ ꯑꯗꯨꯒ ꯄꯨꯡ 1 ꯇꯥꯔꯛꯄꯗ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯕ ꯆꯥꯝꯕ ꯇꯧꯗꯨꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯇꯝꯁꯨ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯈꯔꯗ ꯀꯣꯏꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯌꯣꯏꯃꯌꯥꯏꯅꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯌꯥꯝꯅ ꯂꯥꯞꯄꯤ ꯑꯗꯨꯅ ꯉꯟꯒꯦ ꯉꯟꯖꯔꯁꯅꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯌꯣꯏꯃꯌꯥꯏ ꯄꯥꯈꯪ ꯅꯠꯇꯗꯧꯅ ꯅꯨꯃꯤꯠ ꯇꯥꯕꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯨꯃꯤꯠ ꯇꯥꯔꯒꯅ ꯁ꯭ꯋꯥꯏꯗ ꯑꯍꯤꯡ ꯂꯦꯛꯊꯣꯛꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯗꯣ ꯅꯣꯛꯄꯒ ꯂꯥꯡꯕꯒ ꯂꯝ ꯐꯖꯕ ꯌꯦꯡꯉꯤ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯈꯛ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯏ ꯃꯈꯣꯏ ꯌꯨꯁꯨ ꯉꯥꯎꯔꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤꯗꯨꯃ ꯀꯣꯏꯊꯨꯡ ꯊꯨꯡꯅ ꯂꯥꯛꯏꯕꯗꯣ ꯁꯥꯏꯀꯜ ꯃꯃꯥꯏꯗꯣ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯒꯥꯔꯤ ꯚꯦꯟ ꯑꯃ ꯌꯥꯝꯈ꯭ꯔꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯃꯊꯛꯇ ꯄꯨꯟꯈꯠꯂꯒ ꯊꯧꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯃꯅ ꯚꯥꯏ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯅ ꯌꯦꯡꯕ ꯂꯥꯛꯏ ꯃꯁꯤ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯚꯥꯏ ꯀꯩꯒꯤ ꯄꯥꯝꯗꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗ ꯚꯥꯏꯗ ꯀꯌꯥꯝ ꯀꯥꯏꯒꯅꯤ ꯚꯥꯏ ꯌꯥꯝ ꯀꯥꯏ ꯌꯦꯡꯉꯨꯅꯦ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯁꯤꯜꯂꯒ ꯃꯊꯤꯕꯣꯡꯁꯤꯡꯗꯨ ꯊꯣꯡꯉꯒ ꯊꯥꯛꯑꯒ ꯆꯥꯔꯅꯤ ꯃꯗꯨꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡ ꯑꯗꯨꯅ ꯇꯨꯔꯦꯜ ꯃꯆꯥꯗ ꯍꯩꯊꯔꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯂꯨꯈꯥꯛꯇꯨ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯆꯨꯝꯗꯨ ꯊꯛꯂꯤꯕꯁꯤꯗꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯥꯏ ꯆꯥꯏꯈꯥꯏꯔꯝꯃꯅꯤ ꯑꯗꯨꯅ ꯚꯥꯏ ꯑꯩꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ ꯚꯥꯏꯅ ꯍꯥꯏꯕ ꯌꯥꯝ ꯆꯨꯝꯃꯤ ꯃꯈꯣꯏ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯑꯒ ꯐꯗꯧꯅꯤ ꯀꯥ ꯑꯃꯗꯅꯦ ꯄꯨꯂꯞ ꯍꯣꯏꯖꯤꯜꯂꯒ ꯃꯣꯔꯣꯛ ꯃꯩ ꯊꯥꯔꯒꯅꯦ ꯍꯥꯍꯜꯂꯒ ꯍꯥꯠꯀꯗꯕꯅꯤ ꯚꯥꯏ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯂꯥꯛꯂꯤ ꯁꯣꯝꯗꯁꯨ ꯃꯈꯣꯏ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯅꯨꯃꯤꯠ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯅꯤ ꯃꯈꯣꯏꯅ ꯒꯥꯔꯤꯗꯨ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯆꯤꯡꯒꯤ ꯒꯣꯂꯥꯏ ꯑꯃꯗ ꯉꯁꯥꯏꯒꯤ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯒꯣꯂꯥꯏ ꯑꯗꯨꯗꯒꯤ ꯁꯠ ꯐꯥꯎꯖꯤꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒ ꯑꯣꯏꯔꯛꯄꯒ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯈꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯒꯥꯔꯤ ꯃꯃꯥꯡ ꯊꯪꯕꯗꯣ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯧꯕ ꯎ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯖꯤꯟꯈꯤ ꯑꯃꯗꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯅꯕꯗ ꯑꯃꯗꯤ ꯂꯝꯕꯤ ꯃꯄꯥꯟꯒꯤ ꯗ꯭ꯔꯦꯟ ꯑꯃꯗ ꯊꯧꯊꯈꯤꯗꯨꯅ ꯃꯈꯥꯗꯥꯡ ꯑꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯅ ꯃꯃꯥꯡꯗ ꯊꯧꯈꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯎꯗ ꯌꯩꯁꯤꯟꯈꯤꯕꯗꯒꯤ ꯈꯪꯈꯥꯝ ꯈꯥꯝꯕ ꯑꯗꯨꯗ ꯃꯇꯨꯡꯗ ꯅꯛꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯕ꯭ꯔꯦꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯤ ꯑꯗꯨꯕꯨ ꯒꯥꯔꯤꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯈꯔ ꯁꯣꯛꯂꯒꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯌꯥꯎꯍꯧꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯂꯣꯏꯅ ꯀꯨꯝꯊꯅꯔꯛꯂꯒ ꯁꯥꯏꯀꯜ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯌꯥꯝꯅ ꯉꯥꯡꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯈꯔꯅ ꯈꯨꯠ ꯊꯥꯅꯅꯕ ꯇꯧꯅꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯔꯅ ꯈꯥꯝꯗꯣꯛꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯒꯥꯔꯤ ꯂꯥꯛꯄ ꯉꯥꯏꯕ ꯇꯥꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯌꯨ ꯉꯥꯎꯕ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯅꯕ ꯇꯧꯏ ꯃꯗꯨꯗ ꯂꯤꯂꯤꯅ ꯑꯪꯀꯜ ꯁꯤꯗ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯌꯨ ꯉꯥꯎꯕ ꯑꯃꯅ ꯄꯨꯡ 5 ꯇꯥꯈ꯭ꯔꯗꯤ ꯑꯝꯇ ꯂꯥꯛꯑꯔꯣꯏ 4:30ꯗ ꯑꯃꯇꯪꯗꯤ ꯂꯥꯛꯈꯤꯅꯤ ꯃꯥꯅ ꯑꯔꯣꯏꯕꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯄꯨꯡ 5:12 ꯆꯠꯂꯝꯂꯤ ꯃꯗꯨꯗ ꯃꯌꯥꯝꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯟꯅꯈꯤ ꯃꯁꯤꯗꯒꯤ ꯇꯌꯥꯟꯅ ꯑꯗꯨ ꯑꯪꯀꯜ ꯁꯥꯎꯅꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯁꯤ ꯃꯐꯝꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨ ꯒꯥꯔꯤꯁꯤꯡꯁꯤ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯕ ꯀꯥ ꯚꯔꯥ ꯁꯥꯟꯕ ꯏꯃꯨꯡꯒ ꯂꯩꯕ꯭ꯔꯥ ꯂꯩꯔꯗꯤ ꯑꯝꯇ ꯇꯥꯛꯄꯤꯌꯨꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯉꯥꯎꯕ ꯑꯅꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯇꯌꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯌꯨ ꯉꯥꯎꯕ ꯑꯅꯤꯗꯣ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯤꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯌꯨꯝ ꯑꯃ ꯂꯩꯕꯅꯦ ꯁꯪꯒꯣ ꯌꯨꯝꯖꯥꯗ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗ ꯉꯁꯤ ꯑꯍꯤꯡ ꯁꯤꯜꯂꯛꯑꯣ ꯌꯨꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯤ ꯏꯝꯐꯥꯜꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦꯗ
ꯌꯨꯝꯗꯨ ꯌꯣꯟꯊꯣꯛꯑꯝꯃꯕꯅꯦ ꯃꯈꯣꯏꯅ ꯑꯗꯨ ꯌꯨꯝꯗꯨ ꯂꯩꯔꯤꯕ ꯃꯤꯗꯨꯅꯁꯨ ꯌꯨꯝꯗꯨ ꯁꯤꯖꯤꯟꯅꯗꯕꯅꯤ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯅ ꯅꯈꯣꯏ ꯉꯁꯤꯗꯤ ꯂꯩꯕ ꯌꯥꯅꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯃꯈꯣꯏꯅ ꯀꯩꯁꯨ ꯉꯥꯡꯉꯛꯑꯣꯏꯗ ꯑꯗꯨꯗ ꯂꯩꯌꯨꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨ ꯉꯥꯎꯕ ꯑꯅꯤꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯋꯥ ꯇꯥꯅꯔꯛꯏ ꯈꯔ ꯑꯃꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯦꯛꯁꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕ ꯂꯩꯕ ꯌꯥꯔꯣꯏ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯩ ꯌꯦꯠꯅꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯒꯦ ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯌꯨꯝ ꯑꯗꯨ ꯊꯤꯕ ꯆꯠꯂꯣ ꯍꯥꯏꯅꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯌꯨꯝ ꯑꯗꯣ ꯊꯦꯡꯅꯔꯤ ꯌꯨꯝ ꯑꯗꯣ ꯌꯥꯝꯅ ꯃꯟꯙꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯂꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯤꯁꯤꯡ ꯑꯗꯣ ꯌꯨꯝꯁꯤ ꯁꯣꯏꯗꯅ ꯆꯨꯝꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯃꯤꯔꯥꯡ ꯌꯥꯝꯅ ꯊꯥꯡꯂꯤ ꯌꯥꯝꯅꯁꯨ ꯃꯣꯠꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯇꯨꯝꯅ ꯍꯤꯞꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯦꯠꯋꯥꯛ ꯐꯪꯈꯤꯗꯦ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗ ꯈꯔ ꯃꯈꯩꯗꯤ ꯐꯪꯉꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯈꯔ ꯑꯃꯅ ꯌꯨꯝꯗ ꯈꯔ ꯑꯃꯅ ꯒꯥꯔꯤꯗ ꯂꯩꯅꯈꯤ ꯃꯇꯝꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯜꯂꯦ 11 ꯇꯥꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯗ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯌꯦꯡꯂꯛꯏ ꯃꯇꯝꯗꯣ ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯈꯤ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯋꯥꯡꯃꯗ ꯊꯥꯕꯜ ꯃꯉꯥꯟꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯂꯝꯕ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯨꯌꯦꯡ ꯌꯦꯡꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯔꯤꯕ ꯚꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯀꯔꯤꯅꯣꯃ ꯇꯧꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯍꯧꯗꯣꯛꯏ ꯃꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯍꯧꯗꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯉꯨ ꯇꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯚꯦꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯀꯔꯤꯅꯣꯃ ꯇꯧꯔꯤꯕꯗꯣ ꯌꯦꯡꯍꯜꯂꯤ ꯃꯗꯨ ꯎꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯤ ꯇꯥꯈꯤ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯂꯝꯗꯦ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯃꯛꯅꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯨꯝꯂꯤꯉꯩꯗ ꯇꯥꯈꯤꯕꯗꯨ ꯃꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯇꯥꯈꯤꯕꯗꯨꯅꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯕꯗꯒꯤ ꯀꯌꯥ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯂꯦ ꯃꯁꯤꯕꯨ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯃꯌꯥꯝꯅ ꯃꯥꯅꯦ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯗꯨꯅ ꯀꯅꯥ ꯑꯗꯨꯒ ꯑꯁꯨꯛ ꯊꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯂꯣꯝ ꯊꯪꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯂꯒ ꯇꯞꯅ ꯇꯞꯅ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯎꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯥꯗ ꯆꯠꯂꯤꯁꯤ ꯌꯦꯡꯉꯣ ꯑꯁꯤꯕꯨ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯚꯦꯟ ꯃꯊꯛꯇ ꯐꯝꯂꯝꯕꯗꯨꯕꯨ ꯂꯥꯛꯑꯣ ꯃꯇꯨꯡ ꯏꯟꯅꯔꯨꯁꯦ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁ ꯂꯥꯛꯑꯣꯍꯦ ꯁꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯆꯪꯁꯤ ꯁꯦ ꯂꯥꯛꯑꯣ ꯃꯤ ꯕꯨꯠꯅꯦ ꯑꯁꯤ ꯕꯨꯠ ꯈꯪꯕ꯭ꯔꯥ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯉꯨ ꯇꯨ ꯑꯁꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤ ꯇꯥꯕ꯭ꯔꯥ ꯇꯥꯔꯝꯃꯣꯏꯅꯦ ꯂꯥꯛꯑꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯁꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯈꯠꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯁꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯔ ꯂꯥꯏꯔ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣ ꯁꯤꯁꯇꯔ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯧꯔꯨꯕ ꯑꯗꯨꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯀꯤꯅꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯔꯞ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯤꯡꯗꯒꯤ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯤ ꯁꯥꯃꯤ ꯇꯧꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯍꯥꯏꯅꯩ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ
ꯕꯨꯠ ꯍꯥꯏꯗꯣ ꯍꯧꯖꯤꯛꯀꯤꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯗꯧꯅ ꯇꯧꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯐꯤ ꯑꯃꯨꯕ ꯑꯃ ꯌꯥꯟꯊꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯀꯤꯕꯅ ꯂꯣꯏꯅꯔꯤ ꯑꯁꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯥꯞꯅ ꯇꯥꯈꯤꯕ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯅꯛꯅ ꯇꯥꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯁꯤꯡ ꯑꯗꯣ ꯀꯤꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯗꯨꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯣ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯣꯝꯂꯛꯏ ꯇꯧꯔꯤꯕ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯤꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯅꯔꯛꯂꯒ ꯀꯟꯅ ꯆꯦꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯛꯅ ꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯅꯔꯛꯏ ꯑꯗꯨꯒ ꯉꯁꯥꯏ ꯅꯨꯄꯥ ꯑꯅꯤꯅ ꯍꯥꯏꯔꯝꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯩꯈꯤꯕ ꯌꯨꯝ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯊꯤꯔꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯊꯦꯡꯅꯔꯤ ꯃꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯤꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯍꯥ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯇꯥꯔꯗꯨꯅ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯂꯦꯛꯂꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯎꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯅꯈꯣꯏꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯑꯟꯙꯕꯤꯁ꯭ꯋꯥꯁꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯊꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯀꯣꯡꯗ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯃꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯨꯕꯁꯤꯡ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯈꯣꯜꯁꯦ ꯕꯨꯠꯅ ꯈꯣꯡꯕꯅꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯂꯩ ꯅꯨꯄꯤꯁꯤꯡꯗꯤ ꯂꯣꯏꯔꯦ ꯃꯤꯍꯨꯟ ꯆꯤꯡꯈꯠꯈꯤꯗꯨꯅ ꯁꯨꯠ ꯀꯞꯄ ꯍꯧꯅꯔꯤ ꯂꯤꯂꯤꯅ ꯀꯞꯂꯒ ꯉꯁꯥꯏꯅ ꯌꯣꯟ ꯃꯌꯥꯏꯅ ꯊꯦꯡꯅ ꯂꯩꯒꯨꯝꯁꯤ ꯆꯠꯂꯁꯤ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯇꯌꯥꯟꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯦꯛꯁꯤꯗꯦꯟꯗ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯌꯨꯝ ꯌꯧꯔꯅꯤꯅ ꯑꯁꯨꯝꯅ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩꯗ ꯌꯣꯏꯃꯌꯥꯏꯅ ꯑꯁ ꯌꯥꯔꯁꯦ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯁꯤ ꯍꯧꯖꯤꯛ ꯄꯨꯡ 12 ꯍꯦꯜꯂꯤ ꯕꯥꯔꯣ ꯇꯥꯔꯛꯂꯕꯅꯤ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯖꯤꯡꯒꯝ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯗꯨꯒ ꯚꯥꯏꯑꯣꯂꯤꯟꯁꯨ ꯈꯣꯡꯂꯛꯏ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯅꯩ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕ ꯈꯟꯕꯗ ꯊꯃꯣꯏꯁꯤꯡ ꯑꯗꯣ ꯃꯤꯍꯨꯟ ꯁꯨꯅꯗ꯭ꯔꯤ ꯑꯁꯨꯝꯅ ꯄ꯭ꯔꯦꯛ ꯆꯠꯂꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯀꯤꯗꯨꯅ ꯀꯟꯅ ꯂꯥꯎꯅꯩ ꯃꯗꯨꯗ ꯌꯣꯏꯃꯌꯥꯏꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯈꯨꯝꯂꯛꯇꯦ ꯃꯁꯤꯗꯒꯤ ꯗꯨꯡ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯕꯦꯒ ꯑꯆꯧꯕ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯒꯦꯔꯦꯛ ꯆꯤꯡꯕ ꯍꯧꯔꯛꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯀꯟꯅ ꯂꯥꯎꯔꯒ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯅꯤ ꯇꯥꯏꯅꯕꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯈꯪꯂꯦꯞꯄꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯚꯥꯏꯑꯣꯂꯤꯟ ꯑꯗꯣ ꯈꯣꯡꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯣ ꯄꯔꯞ ꯍꯥꯡꯂꯒ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯛꯅꯔꯛꯏ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯊꯣꯡ ꯍꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯗꯨꯗ ꯑꯍꯟ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯒ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯈꯣꯏꯗ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯈꯤ ꯃꯗꯨꯗ ꯑꯍꯟ ꯑꯗꯨꯅ ꯅꯈꯣꯏꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯩꯗꯧꯕ ꯀꯅꯥꯅ ꯍꯥꯏꯗꯨꯅ ꯆꯪꯂꯨꯔꯤꯕ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯍꯥꯏꯕꯗꯒꯤ ꯆꯪꯉꯨꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯈꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯥ ꯅꯈꯣꯏꯅ ꯆꯪꯉꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯇꯝꯅꯕꯗ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯀꯅꯥꯃꯠꯇꯅ ꯆꯪꯕ ꯉꯝꯗꯕ ꯃꯐꯝꯅꯤꯅꯦ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨ ꯖꯟꯇ꯭ꯔ ꯈꯣꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯌꯥꯝꯅꯁꯨ ꯍꯩꯕꯅꯤ ꯑꯗꯨꯕꯨ
ꯑꯆꯧꯕ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯝꯗꯥꯏꯗ ꯃꯥꯒ ꯂꯝꯕꯥ ꯇꯧꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯌꯥ ꯍꯩꯇꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯒꯦ ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯖꯟꯇ꯭ꯔ ꯈꯣꯡꯕꯗꯨ ꯌꯥꯎꯔꯅꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯁꯨꯛꯌꯥ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯃꯥꯁꯨ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯄꯥꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯟꯅꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯔꯒ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ ꯑꯁꯨꯝꯅ ꯐꯨꯕꯗ ꯅꯨꯄꯤ ꯑꯗꯨ ꯋꯥꯟꯊꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯟꯊꯔꯤꯕꯗꯨ ꯃꯥꯕꯨ ꯐꯨꯕ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯁꯤꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯒꯤ ꯀꯦꯅꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯨꯝꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯨꯝꯕ ꯍꯧꯔꯛꯄꯗ ꯂꯦꯡꯉꯤ ꯍꯥꯏ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯑꯗꯨꯃꯛ ꯍꯤꯡꯅ ꯐꯨꯝꯈ꯭ꯔꯗꯅ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯕ ꯑꯃꯗꯤ ꯃꯥꯕꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯤ ꯆꯠꯄ ꯉꯝꯅꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯗꯤ ꯁꯣꯛꯇꯕꯅꯤ ꯑꯗꯨ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯃꯥꯒ ꯂꯝꯕꯥ ꯇꯧꯒꯗꯧꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯆꯥꯎꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯉꯥꯎꯅꯥ ꯅꯥꯈꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯍꯩ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯁꯤꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯎ ꯑꯗꯨꯗ ꯌꯥꯜꯂꯒ ꯁꯤꯔꯒ ꯂꯩꯔꯝꯈꯤꯕꯅꯤ ꯃꯗꯨꯗ ꯃꯌꯥꯝꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯄꯨꯝꯅꯝ ꯅꯝꯂꯛꯄꯗꯒꯤ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯝꯅꯔꯤꯕ ꯑꯁꯤꯅꯤ ꯐꯔꯦ ꯉꯁꯤ ꯌꯥꯍꯤꯡꯁꯤꯃꯗꯤ ꯑꯩꯒꯤꯗ ꯂꯩꯔꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯣꯏꯁꯨ ꯍꯜꯂꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯍꯟ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯑꯗꯨꯃ ꯂꯩꯈꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯦꯠꯋꯥꯛ ꯐꯪꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯀꯧꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯂꯧꯈꯠꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ 10ꯗꯣ ꯃꯌꯨꯝꯗ ꯌꯧꯅꯈꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯂꯦꯖꯇ ꯑꯃꯨꯛ ꯄꯨꯜꯂꯤ ꯑꯗꯨꯕꯨ ꯌꯨꯝꯃꯌꯥꯏꯅ ꯃꯌꯥꯝꯗ ꯉꯔꯥꯡꯒꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛꯀꯁꯨ ꯆꯠꯂꯨꯁꯤꯔꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯑꯃꯨꯛꯇ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤꯕ ꯀꯌꯥꯁꯨ ꯊꯦꯡꯅꯔꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯆꯤꯡꯅꯈ꯭ꯔꯕꯅꯤ ꯃꯗꯨꯗ ꯂꯤꯂꯤꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯍꯦꯛ ꯆꯠꯂꯣ ꯑꯗꯨ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯌꯨꯝꯃꯌꯥꯏꯅ ꯑꯩꯅ ꯌꯦꯡꯕ ꯕ꯭ꯂꯣꯛꯇꯨꯗꯅꯦ ꯅꯨꯄꯥꯗꯨꯅ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯈꯔ ꯇꯧꯕ ꯃꯥꯜꯂꯤ ꯂꯥꯏꯑꯣꯛꯇꯤ ꯂꯣꯛꯄ ꯈꯔ ꯌꯥꯎꯈ꯭ꯔꯦꯗꯅ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯑꯩꯗꯤ ꯐꯥꯒꯤ ꯃꯥꯟꯕꯅꯦ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗꯁꯨ ꯇꯧꯔꯦꯗꯅ ꯃꯗꯨꯗ ꯃꯌꯥꯝꯅ ꯅꯪꯁꯨ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯌꯥꯏꯍꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯐꯥꯒꯤ ꯇꯥꯊꯣꯛꯇꯨꯅ ꯅꯣꯛꯈꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯅꯣꯛꯂꯕ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯨꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯗꯥꯝꯆꯥꯒꯤ ꯊꯋꯥꯏ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯂꯤꯕꯤꯔꯛꯎ ꯍꯥꯏꯕꯗꯨꯗ ꯁꯦꯝꯖꯕꯅꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯗꯥꯝꯆꯥꯒꯤ ꯊꯋꯥꯏ ꯅꯍꯥꯟꯗꯒꯤꯅꯤ ꯖꯦꯅꯤꯕꯂꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯀꯃꯣꯟꯅ ꯍꯦꯛ ꯁꯤꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯖꯦꯅꯤꯕꯂꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯖꯦꯅꯤꯕꯂꯥ ꯇꯨꯝꯐꯝ ꯈꯪꯂꯝꯗꯦ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯖꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯁꯨꯞꯆꯤꯜꯂꯒ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯜꯂꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯅꯤꯕꯂꯥꯅ ꯀꯃꯣꯟꯒ ꯃꯥꯒ ꯅꯣꯡꯖꯨ ꯅꯨꯃꯤꯠ ꯑꯃꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯖꯟ ꯇꯥꯕ꯭ꯔꯣ ꯇꯥꯏꯌꯦ ꯀꯩꯅꯣ ꯀꯧꯕ ꯉꯥꯡꯕ ꯉꯁꯥꯏꯗꯤ ꯇꯥꯗ꯭ꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯦ ꯑꯗꯣ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯇꯨꯝꯅꯤꯡꯉꯦ ꯐꯔꯦ ꯇꯨꯝꯃꯣ ꯑꯗꯨꯒꯅꯦ ꯀꯔꯤꯒꯨꯝꯕ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯅꯔꯝꯃꯕ ꯑꯩꯗꯤꯕ ꯁꯤꯗꯣꯛꯑꯒꯅꯦ ꯅꯣꯡ ꯆꯨꯕ ꯅꯨꯃꯤꯠꯇꯅꯦ ꯇꯝꯅꯗꯣꯏꯖꯥꯠꯅꯤꯍꯦ ꯇꯝꯅꯖꯧꯅ ꯑꯗꯨ ꯊꯝꯆꯥ ꯑꯩ ꯇꯨꯝꯃꯒꯦꯕ ꯍꯣꯏ ꯇꯨꯝꯃꯣ
asupna Jenibala wakal amada leiringai magi phone du vibration nilai Jenibala khangprek khangi tumlam badagi mongphau narakpagum ithak thakali aduga phone adu yengbada bonan do oiramlei maduda Jenibala na phone wokhalaga hello hairam maduda phone adugi khonjal do karino ama tori maduda Jenibala na bonan do da kauki adubu bonan do na khumliba do phajana tadri masitegi makoi adumak thamrakhi tanja aduda Jenibala ki phone ado vibration amka sunilai maduda Jenibala na phone du jenglupata phone ado display di ngalkiri aduga vibration di nilaklami aduga asum Jenibala ki manakta asum changsilai maduda Jenibala na kiduna phone ado tap launa paraga langthoki tanja aduda Jenibala ki matungda mi ama hippaga lebagi saum ama phangki maduda natana magi manangana kanagumba amada thengki maduda Jenibala na khakprek khangna tungda sat leithoktuna yengi adubu kanasu leramdri maduda Jenibala na akoibada kuyeng jingi asumna mahana jingakpada mana ngasai hundokhiba phone ado magi phamungda amuk leramli madu ubada Jenibala kimellakpadaki kana laukhi mahanga laubudu tabada yumgi mi mathang chensin naratuna kaidoroge haiduna hangi maduda Jenibala na hojik aigi tungda but aman hipam me haiduna khumlakhi maduda magi bapana fare aisu handakse nangi ahongba khara leiba aina ui hayengne amaiba ama tanarage aduga yengsi ko tumu asumna hainarap matung mayamdo magi kada sangnakri Jenibala su magi phamungda amuk hipli aduga khali khanggan na hayeng maiba hekla ga nangbusu kutan tarhangeba khanganeba asi khanduna Jenibala adumak tumthaki tanja aduda kamondu magi mamanaba Shankar gi manakta laklei aduga Shankar bu hogdoklami marutaki Shankarna hogolaklaga kari buk torage haina hangi maduda kamonna wa ama hairaki madugi matung Shankar su yaraduna hoi hairaga tumba sangkhri maduda kamonna bai na hayeng si soinu ko hai hoji bok chilam jine sanomi aya thupu toroklage ba si yare chalo hoi bai asumna hainaraba matung kamondo Shankar gi manaktagi mangkhri Shankar su nuaina adumak tumduna lehori matamdu haukhri mathangi nongali Shankar tu ayuk nganna hauduna mamai mamit targa bek amata karino phiron khara hapsilaga mahak chumtaki thorokli aduga magi dukanda changlaga mana purakliba phiron ado hongdokli aduga mahak dukandagi mirak narak jinglaga thorokli haujikti Shankarna siliba iliba phiron singaduna mahak tasengna hanuba ama mali masida natana mahak makuisu hapsili masidaki mahak asum laklaga tungang makhong amata phamlaga kanagumba amabu ngaibagum lei asumna mahanga leiringai Jenibala ki mapadu cycle thauraga lai madu upata Shankar do phuk hawalaga lambi chatpa ahal saraga lei asumna leiringai Jenibala ki mapado Shankar gi manak jogaklei madu Shankarna ahan sasinraga ibungo thabak khara chinbro wa mata hangi haibo turabro nangbo khura kari wa wera bani hekta bi aisi thabak ama chachagi na lakchabani ibungo nakhoi swaida lai hai kokila haidana khangbro magi lai khoiramgada ba man leibani la u haidana la aga ngairam jedana se khura na hariba midodi ekhoi swaida leitera khangdre ibungo yu ngaubugi wa tarabara ado ibungo gari lakadabadi kayang wali ai yumda halage tawni khurabu amaibu oibirabra hoi ibungo adumna haiba tare oza adudi ai bakti kachari ye kari ro ne ibungo hogri de hogadi khura ai ki janupi ama lei masi ngasi nongni ni sure nahan khai ga iman manadaba ngarang se mana magi kada but leire dana kanne hekta lawrakre aduna maiba ama tanajage dana maiba thegduni ibungo adudi ai ga thengnabasi phare ne ngaiko ai amukta yenge hey mana ngarang lawra itu pung tara khara helakpa adwai daro mani wacha thonga chumkheda adagi nasa nupisi kusungawi masam sangi chak chabada maya kathoi kari haiba chak chabada maya kai haiba
hai ai nè hai bidi adu natte masi masi mai bigi londa adani o hoi oja ichanu pito mapai lodana masak pudi adu mafazai yare ibungo ai lasing yarote khutna member nungai roi ko kai no hasi boja ai na haidi naza ni pito ai na yengbige haibani kari kai ba nangbo o yam nungai jere oja adudi ai gi cycle maning sida hekta na piro oja ai bo hoi oja ai asumna jini balagi mapa amati ahan maiba sariba shankar mukhoi anidu jini balagi manakta laklei masi matung jini balagi mayum jowri oja aigi yumni hekta ka piro oja khungup sidi oja lauthu pirasu yai oja gi apam do tobiu adudi hekta kare ko yani ai nu kara lege phagla moraram to putoro oja sida ngai ta lengchen biu noi bu tabro yani da ibungo sentence si lauthu aga sentence sida phammasu yaida oja adu nungai ba hangodini makhoi ba phagadu sida lere hai kaino nei aingoda pigi sibo sida thawna hai aduga natan nupido amuta kokthoro oja mai ba lai yayu hoi makhoi ba ibungo asina nangi nupira hoi mani oja yam bongang maline hoi oja hai lo hai oja khoram hoi babu sidi tamsa kamondi mamanaba sankar to malida ibema phamu sida phamu se kari tawi haiba hera manida makoi siga koya siga lotho adi sankar soidin oigani hai kainu re ibema nangbo amai ba masak phajaba post thaba amukta udibro atu muna yingudiba masi mantra masala kamsillatna tharo woni se oja sabunu angang wodna tawjarini hai ibema nangonda thukpasindo oja sida ta hayuse babu sigi maibasi hairamdo mandida kari aibu hairambai kaina ibungo yaure horen nungdangdi nungaini chale oja amuta ngai bikose hai ibema nangi hanu bidu tongno ne si oja se haigrabo oja ni hoine aina khangna pro dibani aduni se oja da nangi ngai tabasindo loina hairose oja maiba haune ai oja da lankre yaida kaidi ado sumai tobuni si nongni ni sure aingonda tamnabi tawrisi aduna ai tumpham chapam amata khangdre ibema kaisu khalunu narai bakini karibo ai na haidi kaisu nati masai mai balondani ai kwa ma haige sumra yengu summi chumde haibado adum hayuko hoi oja nang na brush tawri ngai da natung da mili pagi sahum leine ko hoi oja chumi leiye aduga nangna khangdabagi wani nangna nutigi tumbada nangi nakanda mi amasum adum tumduna leire haidi but amasu adum tumduna leire hariba oja adudi kamai tawni ibungo adugidi karimta khalunu aina mantra pekana makapada maning thangatna chi khagadabani aduga ibema nangonda wa matanga hange hoi oja hangbiu ai nangbo kana hauraga onna loiba mi abaga khangnaramb male hojikti laikhidre magi thawai ni nangonda tawribase adudi kamai tawni oja maiba ibema kaisu pakat kignuda na chanu pise aina lai khoiramaga soidana fagani ko aduga ibema jinibala nangsu khara section nupa macha dugi thawai ni ko mache chelaga jaja khini hei adu oja hojik kari tawni ibungo lai khoirumaga phani aduna lai amukta khoiramsi kaidawai khoiramsi oja dudi hojik hekta khoiramsi aduga se ibema sigi mantra iriba cheja sei hojik hangdolaga paba yadi ko mahu mayai mangkhini aduna horen tamnaba hek haurakpada nangna chejet asei phaktoklaga manungdi yauriba lairondo soluko hojik pabadi yadi fare adudi ibungo ai amuk chatlage dakhina gidi tawkhidra oja dakhina di tawjagani adu lai khuramba haidubu ihe kaudana idi ahan oisilakwa sidi che tumba se mai yaure nahi chalo
ising siang bakaraga siang khuya amaga poru hoi oja hai mama chalo ising siang poru ne hoi hoi makhoi baba ado ibungo ai na horen lai khoram lakpada imung sida dung dung chenba khotpa torokani mado kaisu khalu nuko ibungo hoi oja ai kaisu khanjaro aduni ibungo makhoi ba ising hayo sida leire hai oja da biudana o oja mai ba kadai kadai singdi sida leijere phare phare adri na khoi nami uselo phani phani oja hai nuko nami uselu asumna sangkana lai khoram libani haiduna ising aduda sing ato hapsillaga makuna amuk lokhallaga sing ato chatlo haiduna sakhaiduna tali masigi matung mahangna lai khoram ban loire haiduna jenibalagi mapada hairamni masidigi jenibalagi mapana lupa sama lakhina katlaba matung sangkardu yumda hannabagi thor'i maruda sangkana ibungo lai khoram badu ngasi nadi yaroi haying sul lake ko ado ngasai na lai khorambada dung dung chenbra uza sin di boza o mana ne tumu batanja thokpana waramgani khongdi ni oza o phare phare ado karigumba dung dang toktabati nasak khangi tabom thokbu taw haina lawkhoko chale phani phani oza ai haijege o phare phare nang su lehoro nang oza lupa cha masi puraga yum hankhage ko hoi oja asumna sangkar amati jenibala mapadu kainaratuna jenibala mapadu imungda sangakli aduga sangkar su nok tuna mayumlomda chatkhai thorang sing asi ngarang kamon laklaga hairam labani karigumba makhoina asengba maiba tana khrabadi makhoina pangthokki khalliba thabak asi pangthokpa yararoi khanbadagi sangkarna amaiba saraga jenibala lai khoiram khibani somdana jenibala tu magi kada phamlaga wakhal tawri hojik amba maibadubu khunthaki da sankar nachane as khangjada asumna khallaga mahaksu laiki asumna matam madu hokri numit adugi numitangni jenibala lai khoiram khre matagum mapanda thuktuna maga khangajaba nupa aduga phonda wari sanari tanja aduda ikhang khanguduna jenibala gi narumda o amuk tawre why si hai maru tabata jenibala kuying jingi mastigi mahagna phondo ngahak thamkhiki hainaraga phono thamnari aduga jenibala magi kada prap chang aga ngasai sangkarna piramba jijet ado lokthoraklei aduga phaktok tuna paranaba toropata mantradi iramdrei mantragi mahut nang thangkani dana nangna kamon hatpa natra nungaini haina iramlei madu upata jenibala swai lauki mangonda nga handagi tamnariba asi kamongi thawaini haiba mahak khanglakli madu khanglakpada mahak kiba heman khiduna mahak phamungda tasinduna lei aduga wafam adu magi imung manungda haibasu talami maramti kamonsi magi haina singnaraba nupani mana maram oiraga sikhibani haiba khanglakpada wathok ama oigadra khanduna mahak yamna kiki maramaduna mahakna kanada su haiduklamdi masidagi jenibala Sejak amata ai lale ai bu ngapiyo haina iraga magi kagi thunauda hundoki atubu yamna kiba amana mana hojik langthokiba sejak ado amuk hanna magi kada langsilai marudagi jenibala tu kiduna phamda chensinduna phajupna mamai kupsinduna leiri tanjadu da magi karomda kanagumba ama lakpagi makhol taraki maruta pada mahak kiman khiduna kablakli aduga hojik mahakna tariba khonjal aduna mahaki kagi thongado tapna hangtori aduga jenibala ke manakta tapna asum sangsil lakpagi sahum phangki maruda jenibala kiman kibana mahak humang kangli magi phondu paikhatlaga mapada phon tawki khanduna phonado number thiba hori tanja aduda magi masada kupliba phajpado phat launa singthoki matamadda jenibala na kanna lauki mahanga laubada magi manakta leriba manaw nupi tharosu khangduna kanna lauki aduga jenibala na he anga kaingona butcharaga laidi haina ngangki maruda magi matanupi tharona aidi sitalari tahan gena lapane ada sina phaju khumjillaga sor thabe holamaduda kaidoraba jano haidana phaju chingthokone asumna wari sandari ngai makhoi gi mapado prap chensil lai aduga kaidore haiduna hamna
Maruda Tarona se suno surumliba haina khumki Maruda mapana noi sidi hairaga thoki Maruda Tarona jinibala da yingaga che hono asi hairaga nolaga chatkri asomna makhone he ka adudagi thukibaga ka aduki thongado masa matomta thinjinki masidigi jinibala na thongadom prap chatlaga thongado hangdoi aduga mahaksu tharoge manakta lai aduga magi lariktu takpiri masidagi mahaksu kiba khara fari tharoga phagi jogai kaya tongoduna nokli asuna leringai matamaduda jinibala magi manau nupi adugi matungda musin muba ama mami sami lepado uki madu upata mahak kibana lori maramasna jinibala na ai lale haiduna amuba aduda khoyam lakli madu tharona kainoise aingonda khoyamisibo kainoise asi haiduna jinibala da kanna ngangli maduda jinibala na hai nungonda khoyam nati nangi tungde lebliba amuba sida khoyambani waru tabada tharona ha kaino haisibo asi haiduna koilei leiduna jingi adubu madi kanasu ukidi marudu tharona ise kadaino aidi udiye asi haiduna koilau lawi maduda jinibala na asida lepisidi yengo phanglang da ka chakre asi haiduna koilau lawi asumna mokhoina koilau lawrakpa aduda mokhoigi mapadu sensilai aduga kaidore haiduna hangi marudu tharona pabung siasema mitalai ure haye adugi lawramine haini khumi maruda mapana ha kadaino ne haiduna kuyingi adubu ukidi maduda jinibala na pabung hojikti phalangda napaga chakre haiduna khumai masidigi jinibala gi mapana hayeng ne ahiba maiba matanarage ngasai gi du kaya haitaba maline wadu harapada jinibala na pabung ngasai la amado shankar male jinibala gi wadu tabata tharo amati jinibala gi mapatu jinibala dai jin I aduga karamna shankar oiriba haina hangi maduda jinibala na magi mamanaba kamondu sikhibadagi kamon gi thawaina aingonda tamnabani adubu maiba kauraga yenghan kharbadi yararoi khanbadagi mahangna maiba sarga lakpa mali haina kumki asumna jinibala na hairapada magi mapana adudi karigi mana nangonda tamnariba haina hangi maduda jinibala na makoi anina saunakhiba amati kamonna thauri yanuna sikhibagi maramdu hairakhi numitto labda thagi yauksingi thawal kanna sonaba numitni jinibala amati kamonsu lampak amatada thabal chominnathi adubu jinibala na atopa nupa amaga adum thabal chongbo aduda kamona mabani luhongnabagi haina sinaba loirabani nang adumana tawgunu thabal chongba lepo haiki adubu jinibala na jakhidi anam kanduna adum chongki mastegi kamun sauduna mayumda hanki madugi matung ahingi pung ani tarakpada kamona jinibala da phone tawbada kanagumba amaga wari sanari haiba khangki maruda kamona sauduna jinibala gi mayumda lakhi aduga magi kagi thungna wado thinduna jinibala bu hogdokhi masategi jinibala na kanano haina jingbada kamon oirambaduda mahak mapanda parap thorakli aduga makhoi ani yamna khanaki maruda jinibala na aidi nakse sumpam pamdi khara pangmaduda sentum khara lobo nungaibuda koibi bagi wani handaki luhongbasi sune nangna thandani hongdise aidi hayeng chelani wahai asi harga imungda sangkhige tawi maruda kamona adudi nang hoji aina phaba tare haiduna khudang paiduna singki maruda jinibala na huran basangi haiduna koilau lakhi asumna lawbadagi jinibala gi mapa hoi chen thorakpadagi kamontu jinibala bu nang khangkani hayamlaga chakhi madugi matung mathangi nongalbada kamon thauri yanduna siri haiduna pawlakhi hariba numit adudagi jinibala gi mayumda jinibala da tamnaba hawrakhi ahing tumlingai thonauda kokok thilakpa amati jinibala na tumlingai magi khuyada musin muba ama makok thingatlaga mangonda yenglaga laiba amati jinibala gi kaduda mi chatpagi makhol taba kaya tawrakhi asumna wari libadagi jinibala gi mapana adudi bema nangna lalubani ne fare hawjiti hawkhrabadi hawkhradana maiba ama tanaraga lai khoyamnaba tawsiko asumna haina ringai yum adugi thongado kokok thilai maruda makhoi swai laukhi maruda jinibala gi mapana kanaro haiduna hangi maruda mapandagi
ꯃꯈꯣꯏ ꯕꯕꯥ ꯑꯩꯅꯦ ꯑꯩ ꯍꯜꯂꯛꯑꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯦ ꯍꯦꯛ ꯇꯥꯏ ꯃꯁꯤꯗꯒꯤ ꯖꯦꯅꯤꯕꯂꯥꯒꯤ ꯃꯃꯥꯗꯁꯨ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯗꯨꯅ ꯍꯌꯦꯡ ꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ ꯍꯥꯏꯅꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯖꯦꯅꯤꯕꯂꯥꯒ ꯀꯃꯣꯟꯒ ꯋꯥꯁꯛꯅꯈꯤꯕ ꯑꯃ ꯂꯩ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯄꯥꯅ ꯀꯔꯤ ꯋꯥꯁꯛꯅꯣ ꯍꯥꯏꯅ ꯖꯦꯅꯤꯕꯂꯥꯗ ꯍꯪꯈꯤ ꯃꯗꯨꯗ ꯖꯦꯅꯤꯕꯂꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡꯗ ꯆꯪꯂꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯥꯟꯅ ꯁꯤꯔꯕꯗꯤ ꯁꯤꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯅꯈꯤ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯃꯄꯥꯅ ꯌꯥꯝꯅ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕꯗ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯖꯦꯅꯤꯕꯂꯥ ꯃꯁꯥ ꯀꯠꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯆꯥ ꯑꯃꯗꯒꯤ ꯃꯆꯥ ꯑꯃ ꯀꯠꯄ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯖꯦꯅꯤꯕꯂꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯨꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯖꯦꯅꯤꯕꯂꯥꯒꯤ ꯃꯆꯥ ꯑꯃ ꯀꯠꯄ ꯍꯥꯏꯅ ꯌꯥꯅꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯨꯝꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯖꯦꯅꯤꯕꯂꯥꯗꯤ ꯃꯥꯒꯤ ꯃꯆꯥ ꯑꯃ ꯈꯪꯅ ꯈꯪꯅ ꯁꯤꯔꯒꯅꯤ ꯈꯟꯕꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯉꯥꯏꯇꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ